Allah Ta'alana ngakpiba amasung thauzanbibagi thong matam chuppagi oina amasung mipung khudingmakki damakta hangdoktuna thamli. Adugumba ngakpi haiba thauzal haiba mapu mahakna mahaki tolba banda singi mathakta hendok thoidongna thauzanbinabagi damak amasung mahaki gunahgar banda singi ashoiba sing ngakpinaba amadi mahaki achan manai singda mana mathum haithanabagi damakta pungza kharabu akhanna rahmat barkat amadi matik mugun lehanbiri. Abadi mikub khara numit khara amadi tha kharadi atai atopa matamdagi hena rahmat barkat haithabi. Matik magun leiraba pungza numit tha sing adugi manungdagi shaban gi tha asisu amani. Hadis amada Hazrat Aisha radhiyallahu ta'ala anha na sumna haibiri aina huzur sallallahu alaihi wasallam bu atai atopa tha amada shaban gi tha dagi hena roza hen ba ukhidri. Huzur sallallahu alaihi wasallam shaban gi numit khara natana لوين روزہ لمی بلکہ حضور صلی اللہ علیہ وسلم شعبان کی تھابو میں روزہ لمی. حضرت اسامہ بن زید رضی اللہ تعالی عنہ کی روایت نی مددی این حضور صلی اللہ علیہ وسلم دہنگ لمی ہو اللہ کی رسول ناقنا شعبان کی تھادا ادو کی مت قیام روزہ لبسی کری گنو. رسول اللہ صلی اللہ علیہ وسلم تکبیر رکھی مسیح رجب امسنگ رمضان کی مرکت لیبت ہا امنی مسیح کی برکت پومیام نہ تھوشانہ دے تھا اسیدہ بنداشنگ اعمال اللہ تعالیٰ کی مانگدہ اتلی این روزہ ہیلنگیدہ ایگی اعمال اتپاہی بسی ایگی اپام بنے.